पाउसेदी युमफम उइबा मरु उइबा पाउ खरा अपडेट तौजरी बिष्णुपुर थोंजाव रुक्ता लम कोपची लेबा अथुबदा यंगसिनबियो बिष्णुपुर डिस्ट्रिक्ट की असौबा तुरेल अमा ओरबा बिष्णुपुर थोंजाव रुक तुरेल की मपाल अमदे तुरेल खोंनुंगदा आइन की वांगबदा मिउइ kana lam kopsinduna ok loisilapa amade पौरी तौसिंदुना लेरिबा असि मरि लेनबा डिपार्टमेंट यंगसिनबिदु थबक लौखटपियु आइना यूथ वेलफेयर ऑर्गेनाइजेशन की पब्लिसिटी सेक्रेटरी ओइनाम चावपना फोंदोरकले ngarang pawmising loinana turel asi yengsinbada mahna makhatana ai turel asi matam amada ising pak chawna chindu leirambadagi matam gi patungina ising jalak dabadagi turel khongpal amadi turel khongnung tambioi karana mioi kharana dokon tawsilakle dokon tawsilaba matungda amuk okon sajalakpa pokri tawsilakpa kaya tawrakle maroina harba turel asi mahausadagi leijarpa phibam adulali leinanabagi hanagi phibam thamnanaba Bishnupur ward number 5 ki miyam marik lamna horakpane अदब यामना लुरिबा अमदि दोखोन तौदुन ओक्लोसिलेबा मियोइसिंग असिनदि तुरेल खोंनुंग तमा खोइना ओकोन सारिबा पौरी तौरिबा असिदि मसागी पतागी लमनि हारिबा असिने ओकोन के असादुन ओक्लोसिनबा असिन तुरेल असिदा ओक्थिता सिनन तुरेल असिगी माखादा मरुइना खोइजुमानना चिंगबकी मियामना सिनरिबि इसिंगदि यामना अमुट अखाइ थेंगदुन खुदोंग चदबा कया मायोक्नारि हाइगे असिगम कया असि येंगलगा एनवायरनमेंट कन्नदबगी गवर्नमेंट चंगसिलबा तुरेल नालानबगी थबक असिदा saruk jajab oina turel khongnung turel khongba ain gi wangmada ok loisileba asi lathokpiu makoina turel khongnung to loisileba lausileba lam asi saurangna point kontra ga hum doiromni marmadro okon sajileba lanai dokon toksileba sing asi mari leinaba department na khodakta lathokpiu hanu sapang doke laiga adu gi nupi amna hai mafam basida leirakpa chahi hum phuram suraklabani turel asigi ana laijaram ba phiam dagi ngasidi yamna hongkhre तुरेल कल्ची अर्ग तुरेल खोंग तो ओकोन साजिलक लम खोपचलक पासी पामजदे मदि याजदे याबसु ngамloi मखोन ओ कोइसलकलि बसि जहि फना कोइरे असिगुम तुरेल खोंग द नटक लम हांगबद डिपार्टमेंट पता पंगपि द पिथोकप यारबदि आई मपाद लेरिब लम हांगब सिंगसि पता पिबिरो मरमदन मरि लेनबसिन अथुबद थबक लखटपियु इविक्शन तौबियु अनसु अपील तौरकले अतोप एडिटोरियल की कलम अमदा वेलुंगी जोंगचाक मियंग चंगबा Manipur miyamna khwaidagi pamna amadi ahawba chinjak wana chana bayan sangsing ke manungta jongjak su amane jongjak madamda jongjak chada bai mung amadi mi mataleiram loi hawgi be sahi tara mangarum gi mamang tagi lamda masita jongjak marang kaina puthopang amda badagi yamna Myanmar rom dagi jongjak laiduna chana rakli jongjak karbar tawbu sina Myanmar dagi jongjak gari lot namit khodengi poselaktuna sandong leiba asoba karbar gi thabak chatatuna lagle kariguma jongjak phanglakta ba matamda leiba kasigi wangma Thailand Bangkok na chingba jongjak marang kaina phangba Asia gi tongan ba लेबाक सिंगदग बिबा फावबा पुसिलक्तुना ममल तांगना लेरगा फावबा चानारिबने मणिपुर मतमबदा जोंगजाक मरांग काइना फुथोक्तुना बियामना मरांग काइना सिन्नबा फंगलम्मी अदुबा स्टेट असिदा हौबा जोंगजाक पाम्बी सिंग करमबा लेना लेचनो खंगदना पाम्बी सिंग लेपंग कंगबा अमदि महि पानबा ngamdabagi wothok mayokna dana lagle जोंगजाक बा हौबा याnsang ओइना अमदि पामना सिन्नरिबा लमदम असिगी मियामना जोंगजाक सिन्नबा कोनदबदagi Myanmar romdagi pusilakpa जोंगजाक सिंग लेरगा सिन्नरि मतमबदि Myanmar romdagi pusilakpa जोंगजाक की भाव वाली आइदना सिन्नबagi चांग Hantaram ki badu ngasi de Myanmar ki pusilakpa jongsak sinaba konadabagi awabada leirabani masina maram oraga kanagumba miusin lebak asigi wangbadagi jongsak sing aeroplane da pusilaktun mamal tangna leiraga sinna dabanate state asida jongsak ki potok potok pangam kitaba asigi matang da lenga ki mari leinaba department ki mekai dage tidoktuna potok marang kaina potok pa ngamna daba biang changba uba phangde jongsak potok pa ngamdabagi matang da miyam ki maraktagi haina kibadi मोबाइल फोन की टावर सिंग अमसुंग तंगी मफम सिंग द सागुंग दना जोंखलक खिबदगी जोंगजाक पाम्बी कंगबा अमदि माहि जानबा ngamdabani हाइबा असुम अरान खंगदना हाइना खिबलै अदुबो हंदक सेनापति डिस्ट्रिक्ट की मनुंग चना लैबा विलोंग खुंदा जोंगजाक पाम्बी चमंगा की मथकता तिन दसिनदुना जोंगजाक पाम्बी सिंग अमांग अदा थोगनदुना जोंगजाक पानबा ngamdabagi फिबम द लैरे हाइबा पाउ ताबदगी डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन गे ऑफिशियल सिंग मफम अद संगसिन यंगसिन की लोइन जोंगजाक सिंग तारिब तिल अदु मसक खंगदोप ngam की जोंगजाक तारिब तिल मखल अदुगी मतंग डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन की जॉइंट डायरेक्टर के देबदत्ता सरमना फंगदोखिबदा वेलोंग द जोंगजाक पाम्बी के तिल तादुन अमांगा ता थोकले हारिबा अदुगी मतंग दा सेमिनिस्टर एन बेरन पिरक पपौता की मतुंगिन वेलोंग द संगसिन जोंगजाक पाम्बी सिन हिता कापथोपगी थबक तौगे Mafam batu जोंगजाक पाम्बी द तारिब तिल अदु पुरक्तुना इम्फाल द लैबा इंडियन काउंसिल ऑफ एग्रीकल्चर रिसर्च द पुतुना मसक खंगदोखे हारब तिल मखल असि सेमी लोफोर अना खंगना बतिल अम ओरमखि हारब तिल मखल असि आटपंगम बतिल हिदाक मखल मंगा सु पिरखे
ICR na pirakliba hidaksing adugalona jongjak pampi ki maton yauba phauba kapayaba sparing pinaraba department na tharang tawre haibasini department ki akhang ai sine yangsin bada jongjak pampi singda tareba tal singadu usegamadi yen na pamna chana batil makal oi maramaduna asigamba til chap usek sing mafam adut leitaba amade usek sing happy bana mar oi badana tana ecological imbalance tok tuna til makal asi masing hangala khibani habasidagi khangpa ngamle bade lamdam masigi jongjak tuna tna mahausa dik phanglakpa uhai pan ba pambi sing medicinal plant sing jauna nga makhal kya mangsilak liba si mahausa ge khal kai darakba ecological imbalance oira khibedagi ni lawe wilong da jongjak pampi sing de til makhal amata sindhona jongjak sim bhaiyan bangamdre aibagi pau tabada Minister N. Birena Bari Lena Department ki official sing mafam adu da thajin du jongjak ta tabat tel masak khangdok han bagal loina da jongjak ki pothok maran kaina pothok na ba tharang lokhal ki ba asi jam na tang na thopal sing ba amatra taw kheta ba hiram punamak ta miyang chang bangam ba losing ba amaki ba kun ni lawe loina da jongjak sing adu da tar ba tel sing hanan ba drone sin adu da jongjak sing hida ka thok ba ge tabak lokhal ki ba asimak khena thagani ngai oi makha tarak pa atop pau amadana Pakistan ki NSA na Afghanistan ki Taliban sakhang bidabagi janing daba phongdokre Pakistan ki National Security Advisor Muhammad Yusuf na malem gi lebak kyana Afghanistan ki Taliban legak bo sakhang vidana matam ngaiduna amadi nainaduna leiba asi chumdabani masina Afghanistan economic hagot pangamduna tuhanduna matam chana langi maisa khangduna laklaba lebak asibo langi maisa langtuna laklaba lebak asibo hiana maisa nangalagani haire Sahi asigi August maya salak pada Taliban sina Afghan lengak paisin kibani. Nong sub lebak sina sogot pa Mikhal Tauro ke khan balengak adu in thura ke Taliban sina Afghan lengak paisin krabaso. Lengak asi bukana nasu sakang bibat tautre. Taliban gin interim council asida nong sub lebak sina lalau bani lautokpa high profile insurgent group ke yaure. Malem gi marwe balebak kiana Taliban sina international community da thajaba pikhi Afghan government sembada. Kamluk khudimak saruk jahan ba amati miyo bigi hak na nasali haibadu yengki gani. Aduga kona diplomatic recognition pigani aibasane matang asida matam ngaiduna amadi yengduna leben Afghan government kin thabanatna karisu afaba farak loi hana jusum na phang dorakle malam makha taraduna asiguma makhalgi asoibasi mamangda isingam gasa permat fudra ki matam dasu malam gile baksin tawkre malam gile baksing marwan nong sup lebaksin Afghanistan da lehen ba pamli balengak mau adu Taliban lengak asibo athuba de sakhang biduna makhoi ga hakten da wori sanarga phangna ba khona pham thoge Madhu nataduna matam ngaidun leibanati afaba fal furak loi hari malemgi leibaksin na Taliban lengak asibo sakang bidaba amadi mateng pang bidaba taragadi Afghanistan asi amuk hana lalau basing ki saktapam amadi lalau ba puthok pum bar payai leibak asida Islamic State amadi Pakistan Taliban leibak asida Islamic State amadi Pakistan Taliban khongdapum sengwat khrabane Al-Qaeda su leiribani maramasna security ki ahangba lain pam thokte haire MR ki canteen dagi chaithorkpa Yungangsing Control touba Ngamlabra lamdam asidagi mai ka ba nisa maru phangna muthana ba kadana changsilap khongjang ki saruka moina ngase Imphal East District ki manung chanba Wangkhem Community Hall da khana naina ba mifam ama pang thokre nongmai leima maira babi amasung kada Wangkhem unit anina sindona pang thoki ba khana naina ba mifam adu da kada Wangkhem unit ki president takhelambam ongbi mema Wangkhem nongmai leima maira babi ki secretary Pejam ong bisana jaubi amadi kadagi President S. Priyo Kumar home the President member oike. Kadagi Secretary General Gitchandra Mangang amasung mayang bambudi ani resource person oike. Gitchandra Mangang na thorong gamari ina na phangdoki pada Manipur da ju sung laga phangaloi habagi chap chana thajaba Manipur lengang na pibangam gadra ain hangladuna. Manipur Rifles ke canteen sing da defense person sing khaktagi phangata ba Yungangsing. Canteen sing da ki chai thoruk Manipur ki mapam khuding da phangli base. Lengang na control to ba Ngamlabra. MR canteen da ki misam Aman irai laina jungang lebagi kudong chaba phangli asigumba phibam asda Manipur da ayaba pidun lengak na ju sunghalaga mapanda thadokani lamdam asida ju sing adu phangal loi aibo wafam kaya yamna thajin ngai oibagi haina wafam phongdoke makha na asigumba aranba thong sing sige mai ukta punna lebin tuna khunai asik kanana ba thodang domena si aige mayang bodhina ju thingba ngamdre aduna revenue hengadar baju sunghalaga mapal da thadoksi aibo wafam asina asumbo wairagadi Poppy plantation su thing bangam drabadina paksana poppy thalasi lengana wafam si janingbra ain hangke aroi beda content sing asigi maroi ba pau khara asiba pau dam jariba mane blogan news YouTube channel amadi Facebook page asidagi yengbiri bopon mapathaga jari
channel asina thomda kanarabadi subscribe tawidripesina subscribe tawirma loinana like and share tawsuka abigan pramappo amakana thagachari